hajik leriba issue si losinna bo honabagi mohta thaidok thajin wangang bagi matause sidi miyamna kasu yingingoi aduna somda hena focus tawraga miyamgi yulje kadom da chalibage masi yengaga thabak tongna bo honabadune hen phagani na ai smaina hajninge hajik ekoi mang da tari se asagi hajiji kokomina Delhi da hayang magwari sagani hena hariba sida hariba si khwaidagi maruiba tangkakni haina lawjayebo masomda oina ekoi miyeng changmane hena chungmane na khalle masida wari sanraga dori se koi sagi me ahumda lawkiba yakoi ware ama puduna chati masida natana handaki issue haitare ne ko somda manipur muthatpagi wafam ma lakpagi matangsi masi hana wari sagani en hairi boko masi kwaidagi maruiba amakang en hainingi kokomni ki maruiba demand haitar gadi handaki issue sida governor na apologize to haibani miyam da lale haijo haibani aduga magi makhada leiriba official ohum haitare ne mokoi singdu hongdok hongjin to lokto kera lokto oira hongdok ko haibani si oida kanu haibani ba adu masi swaida yam chawba question amadi governor na apologize him to kadra lale hairakadra haibasi yam na chawba wangam oya aduga amukso hangbiari di governor na kay dobagi lale hairoi doi no haibasine ma lale hairoi doi maram kay lege luchingba amana miyamda akhoi publicly apologize to base lam mangada ko yenge ba magi moral responsibility lobamba internal ko institutional purpose haiba maga adagi magi intergroup purpose haiba maga adagi acknowledgement and responsibility to address the harm causes by the mistake haidi mana to giba asoi badu ne hena chawwa wathok amu oirpa target ma dale haigadabne aduga governor gumba amana lale haibdi kaningai leite mangondagi hena chawwa prithivigi achowa prime minister mayam ama asoiba ama kakidamukta lale haigibase masing yamna leba ai even Tony Blair British PM ma lale haigi adagi Boris Johnson lale haigi Nelson Mandela luchingmani hariba mahasu lale haigi adagi Stephen Harper su lale miyam da dum sengdoki haibani da makoina asoiba ama torubogi damakta aduda aina haningi Manipur gi manungda Manipur thaba bus chappa yaroi haidana adugumba order ama haitare madu order su sing ude madu bavelli haina ba male haina basi madu chief secretary gi mekai lakpra aina akoi gi security advisor gi si knowledge dum lei makoi kuding makse masigi knowledge sabsana leba masigi khudam haibabu sigi matang da MJU gi tabamasu ohelle aduga Manipur manung khaktada amu yengagasu sing amasung tampaki animakta government sina haidi Indiana ko yengiba midyengse masimaksu tokai na yengbagumna uribase masisu yamna nungaitaba amakhakne bako masi punamakse akoi nukijana takan toba pajana Zimbabwe ama mathau tai hana landa ka matam si te mitei sing tumu degi mitna se khangsing sing mane boko aduga handaki thodok sidi amuka mit to morok muku hapchin baga mane leiri ba pibam ji boko adu khogi ya masida ge na sathi bam le medna aina adugum bagi mikap thok pa he na mikap thok pai tar mit sing bai tar mikap thom ba degi amu mit sing pai tar adugum ba pibam madane ba leiri se adu agitation makta sathare tampakta ima ibil singna agitation nama so koi kulai bai da ba law khongba governor gi da thomjin babu hairo ama ba hairo smain to mutamda masiki mob si laksin na ba patraga masiki khongjang ji laksin na ba taken tawriba control tawriba mawong sha masi ju yam nungai te bako akoina koi British matamda 1919 da koi Jallianwala Bagh ta thokiba massacre do madugi thokdok to ngarang bak thoiba thokdok ningsinghal le haimne da sumna khongjang ama khak chatpa rally ama khak chatpa miyam da adu tamthiba mawong da treatment biba do madu yam sathiba ama khakni hain logodabne maduda prithvi ki mafam punamakta
ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯑꯦꯖꯤꯇꯦꯁꯟ ꯇꯧꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯍꯥꯏꯁꯦ ꯂꯣꯏ ꯇꯧꯅꯩꯌꯦꯕ ꯃꯗꯨꯗ ꯋꯥꯇꯔ ꯀꯦꯅꯟ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯃꯤꯗꯨ ꯁꯣꯛꯇꯅꯕ ꯑꯗꯒꯤ ꯀꯔꯤ ꯀꯔꯤ ꯈꯔ ꯇꯧꯕ ꯌꯥꯏꯕ ꯑꯗꯨ ꯅꯠꯇꯅ ꯍꯦꯛꯇ ꯁ꯭ꯇꯟ ꯕꯣꯝ ꯀꯥꯞꯁꯤꯟꯕ ꯑꯗꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯁꯣꯁꯅꯨ ꯍꯥꯏꯅ ꯀꯥꯞꯁꯤꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯌꯥꯎꯔꯤꯑꯕꯀꯣ ꯃꯁꯤꯒꯨꯝꯕꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯈꯨꯇꯧꯁꯦ ꯃꯁꯤ ꯍꯣꯡꯗꯣꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯅꯤꯡꯇꯝꯂꯕ ꯏꯟꯗꯤꯌꯥꯗ ꯌꯥꯎꯔꯤꯕ ꯅꯤꯡꯇꯝꯂꯕꯅꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕꯁꯦ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯁꯤ ꯅꯤꯡꯇꯝꯗ꯭ꯔꯤꯕ ꯂꯩꯕꯥꯛ ꯑꯃꯔ ꯍꯥꯏꯅ ꯍꯪꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯄꯣꯛꯍꯟꯒꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯆꯥ ꯃꯆꯥ ꯇ꯭ꯔꯤꯠꯃꯦꯟ ꯃꯌꯥꯝꯁꯦ ꯁꯦꯝꯗꯣꯛꯄ ꯃꯁꯤꯗꯒꯤ ꯍꯧꯔꯒ ꯁꯦꯝꯃꯤꯟꯅꯕ ꯑꯩꯈꯣꯏꯕꯨ ꯏꯟꯗꯤꯌꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯄꯣꯛꯍꯟꯅꯕ ꯏꯟꯗꯤꯌꯥꯅ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯗꯤꯚꯥꯏꯗꯦꯠ ꯔꯨꯜ ꯄꯣꯂꯤꯁꯤꯁꯦ ꯃꯊꯪ ꯁꯥꯟꯅꯔꯒ ꯂꯩꯔꯀꯥꯟꯗ ꯃꯤꯇꯩꯁꯤꯡꯁꯦ ꯏꯟꯗꯤꯌꯟ ꯑꯃꯒꯤ ꯋꯥꯈꯜ ꯈꯟꯗꯦ ꯍꯥꯏꯅ ꯕ꯭ꯂꯦꯝ ꯇꯧꯕꯗꯤ ꯂꯥꯟꯒꯅꯦꯕ ꯃꯁꯤꯒꯤ ꯐꯤꯕꯝꯁꯦ ꯃꯈꯣꯏꯅ ꯑꯣꯏꯍꯟꯕꯅꯤ ꯃꯅꯤꯄꯨꯔꯗ ꯀꯩꯗꯧꯕꯒꯤ ꯂꯥꯟ ꯍꯧꯕ ꯃꯁꯤꯡ ꯌꯥꯝꯃꯤꯅꯣ ꯃꯁꯤ ꯃꯣꯏꯅ ꯌꯦꯡꯒꯗꯕꯅꯤ ꯃꯁꯤ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯄꯣꯂꯤꯁꯤ ꯊꯧꯁꯤꯜ ꯃꯌꯥꯝ ꯑꯗꯨꯅ ꯑꯣꯏꯍꯜꯂꯛꯈꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯦ ꯏꯟꯗꯤꯌꯥꯅ ꯈꯪꯐꯝ ꯊꯣꯛꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ Okay. Chandra laksege uza Hemchandra akhigi civil society organization si akhigi uza santana sudum thambiri miyamna sudum khangi tongan ba civil society organization si tongan ba ideology the base tawraga akhigi leiba ngaktani adumakpu ngarang mak hairiba akhigi Bishnupur assembly constituency gi MLA akhigi Govindas Konthau jamna thamlaiba wafam sida aino jada lakchaningi di akhigi civil society organization amana laurakpa decision amada ngasi phawba general strike po ero oza santana sudum thambiri adugi against the ngasi phawba chatpa leitri amana amagi dum support tawnaga leiri hai masigi matangda karamba angle dagi karamba side dagi unite tawdi hairi ibanu aduga unite tawdi na khallagana civil society unite tawba ngamdragadi tasengna mak leiriba MLA singsi tasengna makoisi unite tawba ngamlaroidra tawroi hairibra haibagi wahang simasu hangba yabagi wahang matam amakak lakpagi tanjada oire oza Hemchandra kai thambini ꯃꯁꯤꯗꯤ ꯌꯥꯝꯅꯗꯤ ꯍꯥꯏꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯏꯔꯤꯕ ꯃꯁꯥꯃꯛꯁꯤ ꯀꯗꯥꯏ ꯐꯥꯎ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯂꯩꯕ ꯃꯤꯅꯣ ꯍꯥꯏꯁꯤ ꯍꯪꯅꯤꯡꯉꯦ ꯍꯥꯏꯔꯤꯕ ꯃꯥ ꯃꯁꯥꯁꯦ ꯀꯌꯥꯝ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯂꯩꯔꯒꯦ ꯄꯥꯔꯇꯤ ꯑꯃꯗꯒꯤ ꯄꯥꯔꯇꯤ ꯑꯃꯗ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯐꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ amana haibada wa wena ka lawraga khoina ka topic wena ka pukhallaga khanna basi kai ni ngai ne haining e adu sitani ne ai khoina khoi gi luching basing si ai khoina elect to da select to da soi gra brain he hainari jim si tane ma masi ai khoina u gi da u bada hai ja ju ju manipur da politics ne na tauriba khoi gi politician sing si kadai bhawba marai ba ki da kathok pangam bagi spirit leba adugumba mi kam yaurge singta hangje ba atai dei civil society punjan da baido to kisi ada ai khoi na makhoi sibu ai khoi gi luching bani ai khoi gi awa anasi na khoi yengada bani lo sengada bani india da masi yofam se phukada bani haim singba adugumba mayam ama khoi gi asa ama galuna na makhoi singse khoi na thagat ki bani adu makhoi singse manipur da politics to sai loina makte haijaroi mi ayambudi kai kai no tawraga paisa paira kanda power pamukpatigi politics changa ga vote lepakpa adugumba mi na masing yambre na khalle aduga how far he have an integrity habisi masu na hangba yai swai hidadi yam kanna bo hainingre maramdi hairu da kanaroi da haitare even BJP party manung adu bahabuda makhoi kuntrani thui ka badu bahabuda loishin mangamdadana tokai nak pak tanaraga asu bhawa dum leiriba sigi pibam sida bol je civil society da kauselu wei wane ba sing ke hairagati jagi moi de ikai khangi oina dum hairu bujani da adu yam lumna lobu ju chumde khalli haidi madu wa oina loba khanaba haibasi khanada bana phai na loye bai di adu sini adu ga masi ma thangra kanda hajuk leiriba issue si
loisinaba honabagi mohutta thaidok thaijin wa ngangbagi matause sidi miyamna kasu yingningoi aduna asomda hena focus tawraga miyamgi yulje kadon da chalibage masi yengaga thabak tongnaba honabadune hen phagani na ai smaina haijaninge hajik ekhoi mang da tari bisi asagi hajiji kokomina Delhi da hayang magwari sagani hena haribasida hariba si khwaidagi maruiba tangkak ni haina lawjayebo masomda oina ekoi miyeng changmane hena chungmane na khalle masida wari sanraga dori se hoi sagi me ahumda lawkiba yakoi warep ama puduna chati masida natana handaki issue haitare ne ko somda manipur muthatpagi wafam ma lakpagi matangsi masi hana wari sagani en hairi boko masi kwaidagi maruiba amakang nen hainingi hukumni ki maruiba demand haitar gadi handaki issue sida governor na apologize to haibani miyam da lale haijo haibani aduga magi makhada leiriba official ohum haitare ne makoi singdu hongdok hongjin to lokthok kera lokthok oira hongdok haibane si oida kanu haibane ba adu masi swaida yam chawba question amadi governor na apologize him to kadra lale hairakadra haibasi yam na chawba wanga mu oya aduga amuksu hangbiyaridi governor na kay dobagi lale hairoi doino haibasine ma lale hairoi dobi maram kay lege luchingba amana miyamda akhoi publicly apologize to base lam mangada ko yengeba magi moral responsibility lobamba internal ko institutional purpose haiba maga adagi magi intergroup purpose haiba maga adagi acknowledgement and responsibility to address the harm causes by the mistake haidi mana to giba asoi badu ne hena chawwa wathok amu oirpa target ma bale haigadabne aduga governor gumba amana lale haibdi kaningai leite mangondagi hena chawwa prithivigi achowa prime minister mayam ama asoiba ama khaki damakta lale haibase masing yamna leba ai even Tony Blair British PM ma lale haigi adagi Boris Johnson lale haigi Nelson Mandela luchingmani hariba mahachu lale haigi adagi Stephen Harper su lale haino miyam da dum sengdoki haibani da makoina asoiba ama torubogi damakta aduda aina hainingidi Manipur gi manungda Manipur thaba bus chappa yaroi haidana adugumba order ama haitare madu order su sing ude madu bavilli hainaba mali hainaba si madu chief secretary gi mekai lakpra aina akoi gi security advisor gi si knowledge dum lei makoi khuding makse masigi knowledge sabsana leiba masigi khudam haibabu sigi matangda MJU gi mute kangbu ma governor unaki matam maduda makoina haibasi ngasagi kangpokpida haidi khoi March nipanda kangpokpida masigi khoi highway singje free movement yanabani na chatpagi haktak tuda khoi MST gi bus ama maithagi ba adugumba phim du lakadra haidana sigi MST se sadhandabani hai aduga MST se hana chapagi ayaba pirami date 17 bhawa salami aduga 18 dagi di chalhan gidre haibane adu erabadi Manipur manungda asigumba thawong sathabasida makhoi khuding mak chungsin naraga tawba thabak ni haibani da maduna maram kanda Manipur gi integrity da sohlakpa yabagi pibam lakbuduna maram moraga miyamna pendaba phondorapani kokomina hairiba luchingba sing ado apologize to amadi pham hongdo hongjin tau hairapane aduna masiguma pibamse yengakanda matam saringai da masi miyam da sengdokpa hoi lale haibasi atopa language amada phajaba language amada yes phajaba language amdu onthoga haibasu adum yai adu masina maram oirakanda ngasi Delhi dagi thunglakhiba governor do makhada chapangam da helicopter na airport dagi Kangla bo pairaga Kangla dagi changi sidi yam lemiura yes hangningi siboba sidi yam lemjarabraba aduna masi gumbasi thoktanabay namakta matang saringai da thabak
तहुब चुमी अदुगा पॉलिटिशियन नि हाइबा अमखकना सीसो सिंग द ओनजिलगा करि करिनो खरा हाइबा सिदी ताइनभम खंगदना ताइनरपु ओइगनि न खल्ली मोइ मसेन ओनजिनरपा मोइ मसेन ताइसिनदब ngamdabagi do madu kitang thaidok pa yananaba miyamgi puning chingsinaba honaba male madu di yam kanna akhoi lumna lobam thokte na swai thamji kan bra Okay, thank you very much. I Hemchandra the laksage. Oja Hemchandra hojiksi akhigi lairiba phibam sida kokomina chatliba akhigi hayeng Ministry of Home Affairs ka pangthokadoriba mifam sida su akhigi hojiki governor na apology tawbagi matang simaksu akhigi oja santana thamamba warolgi matungina su apology si sungtaw tawgadaba mande habagi warol amakaksu thamlamdi si adugi mathakta even akhoi ojana panbiru dine ngasi airport tagi makha da lak ba by road ta lak pangam da na helicopter da kangla da tara lak pe juza loir ba wa pham ni masina tak padi even kari gumba kai no ma di thoka dor ha ba se khanga ba ne ba adumak oi tar ga su hojik lei ba phibam sida series of education je changsin gani ha ba gi kai no di lai gre miyam da su amuk hayeng kokomi ga Ministry of Home Affairs ka wari sanar ba matung da makhoi gi response gi matung inna kari gumba ha ba di awon ba mari amuk lakhini ba oja masi ekhoina amuk ngai raga yenga dori bane ba sigi matung ina hojik si haidi number game da yenga su majority makhoina oiraga su makhoi gi tongan tongan ba game tongna ba dona maram oirakanda CM phamje munaraga leire ha ba sidi hojik tawriba phibam jina mayek sengna ta bane simaksina popular government ama sem ba su ngamdre president rule leibagi su president rule leita bo su chapmana ba phibam ama laksale si phibam sida haidi aroibada akoigi civil society organization singda muk thamjalakpa sida upai leirapta targadi aroibada praja singna phirep amadi akoi pabung khaidi mani ne yam toina panba june 19 gi double june 36 june 13 ama tangai padana revolution ama lakpa tangai phadabra ka habagi warol ama khoigi pabung khaidi mani ne yam toina thamba statement ama khaklei sigi batang da di kari haini oja Hemchandra gi mota miyam gi ihau se karamba maikai da lakani haibagi chingna ba apprehension kamai taw yoja Hemchandra gi mota handak masidagi akoina irang si anouba irang ama haitare no lakpasidagi horokba hajukti masi yamna chobu issue mu ere koibam thoi manipur manungda manipur थाबा यारोय मणिपुर थाबा गरी चटपा यारोय हाइर पाइपसी यामना चिंगनिंगाय ओइरबा मखकनेबा मसी हदकी मीडिया टीम दा मसी असिगुंब थौदोक अमा लाइहिबसे थोखिबसे मसी अमरोमदि याम लाइबा फरबने लोय मरमदि मनुंग द लेरिबा मसागी सानरीबा पॉलिटिकल करी हने लोगदुनबसिंगदो मदुगी सरुक खरदी mapan thokle hanen lobu yare bas ado masigi tanja se aikoi longmin naga dabani punna thabak tongmin bagi matam do hajukki oirabane adu masigi da yam nungai taba mana midyeng si yam manata na yeng ba haitare ko india gi mainland of india da leiriba miyam sing aduga manipur da leiriba miyam sing siga india government na yeng ba miyeng si masi yamna nungai taba masu oherle aduga manipur manung khaktada amu yengagasu sing amasung tampaki animakta government sina haidi india na ko yengiba midyengse masimaksu tokai na yengbagumna uribase masisu yamna nungai taba amakhakne bako masi punamakse akoi nuki jana takan toba bajana simba puba ama mathau tai hana landa ga matam si te mitei sing tumu degi mitna se khangsing sing mane boko adugo handaki thodok sidi amuka mit to morok muku hapchin baga mane leiri ba pibam ji boko adu khogi ya masida ge na sathi bam le medana aina adugum bagi mikap thok pa he na mikap thok pai tare mit sing bai tare mikap thom ba degi amu mit sing pai tare adugum ba pibam madane ba leiri se adu agitation makta sathare tampakta ima ibil singna agitation nama so koi kulai bai da ba law khong ba governor gi da thomjin babu hairo ama ba hairo smain to mutam da
masiki mob si laksin naba natraga masiki khongjang ji laksin naba taken tawriba control tawriba mawong sha masi su yam nungai te bako akoina khoi british matamda 1919 da khoi Jallianwala Bagh ta thokiba massacre do madugi thokdok to ngarang bak thoiba thokdok ningsingal le hamne da sumna khongjang amakhak chatpa rally amakhak chatpa miyam da adu tamthiba mawong da treatment bibado madu yam sathiba amakhak ni han logodabne maduda prithvi ki mafam punamakta akhoi miyamna agitation tawba khongjang changhinba yaningba phongdokpa ise loi tongleyeba maduda water cannon sinaba ya mi du soknaba adagi kai khara tawba ya yes adu natana hakta stun bomb caption ba adagi tear gas cell meyam hakta so sa nu aina caption bagi mong bi yauri epoko masigum bagi treatment kutawse masi hongdokko matam moire ningtamlaba India da yauriba ningtamlabani hariba Manipur da makoina sathariba se masida miyamna Manipur si India gi saruk amara natragana aikoi si ningtamdriba laibak amara aina hangingbagi wakhalon se soidrama ki pohon gani aduna asigumba macha treatment mayam se semdokpa masidagi hobraga seminaba aikhoibu India ni haibagi wakhalon se pohannaba India na honabam to isini da ngai ngi de adu natana khoigi divided rule policy je mathang sanaraga leirakanda mitei singse India gi Indian amagi wakhal khandi haina blame tawdi langane ba masigi pibam se makoina ohenbane Manipur da kaidobagi lan hawba masing yamino masi moina yengadawni mase makoigi asoiba policy thausil meyam aduna ohelaki ba ngaktane habase India na khangpham to in so I thamjage okay